मैम खुलुमजरे नोंबिरिबस इम्पैक्ट न्यूज़ ने इम्पैक्ट न्यूज़ की मनुंग हुन्ना की थरमदा Kshetrimayum Premchand मैम तराम नोक्चरी मणिपुर दा हौकिबा मे अहुमदगी तोवान तोवान बा हिंसा यावबा थौदोक कयामा युम कयामा मई चाखरबा मियोय कयामा सिखरबा ngasiga thana tha ahumlom fazalakadorba si fawbada haidiba irang asi hek horokpadagi tuan ba praja section kayana aduga tuan ba political party singna Manipur Legislative Assembly gi emergency mifam ma kobira kanda thoklibi irang asi khanabiyu khanasi haina tuan ba tangkak kayarakta demand kaya tugna lakhiba adu मियाम करम मतमदे असेंबली से कौगदगे हाइना गाइनरकपदु ngarang asi khogi Manipur lenga ki spokesperson oiriba IPR minister Dr. Sapam Ranjan na assembly mifam kauragani khogi lakatoriba August thagi ani suba natragana ahum suba chayol da kauragani haiba hairiba kaugodoriba assembly session si karam bano masi emergency oina hojik leidiba irang asira yumpham oiraga phamgodoribra natragana masagi oina normal time da haibadi August ha yorokpa matamda mamangdagi hauna chanaraga lakpa nongju mifamgi losilakpagi phamgodaba du mifam dura haibana chingba singasi mayamna chamamnaraga leiba adugi sumathakta akaknaba matam aduga magi agenda pidabana maram morakanda makhoina assembly phamgodoriba si miyamna assembly bifam phamu haibagi asigumba pressure asi lakpadagi haidaba yadabana hairibra natragana tasengnamak karigumba wafam khara warep khara MLA sing asiga loina lauduna Manipur gi damakta dugumba thorang khara pahet kahena khalibra haibasi miyam na chamam na balakpa adumakpu ngasi asi khogi akhraman ketel coordinating committee kangbuna governor da hojek khogi ngaki mamang da haiba tare assembly mi pham na ba duga tuan ma demand kya yauba wafam sing thamlaga thomjaluba matamda khogi governor na lakadoriba irai numin asi fawbugi manungda mifam ama phamnaba honaragani haibagi thajaba pirakre haibagi ofam lakle maruina Manipur Legislative Assembly gi mifam phamnaba thajaba pire ofam sine do pu hariba ofam asi kadai fawbuda thabak to onthorokadoribage aduga Manipur lengakna August thagi ani subana traga ahom subase ola phamgani hariba sigumba mifam asigi matangda khoina kari miyeng changba yabagi haiba hiram asigi matangda manunghuna khana bangasi thamjari topic asi assembly session committed or excused haiba hiram asigi matangda ni hariba hiram asigi matangda manunghuna khana bangasi impact news ki studio relation biriba si agi hek ye thamna phambiriba si KS Debabrata working president MPCC ni amro jabutara mokchari Matang election biriba sina Imphal Times ke editor biriba Rinku Khumukcham ni Jabu Taram Noksari aduga yer ithang thang mudal election biriba sina Modern College ki retired assistant professor Indrakumar ni Jabu Taram Noksari ai han bo fam si Debabrata lak sege jo maru oina khogi miyam na tuan ba CSO singna aduga even Congress party ki oina di ahum lak haiba tare khogi governor da chi iraga pishan ba khogi article 174 gi makhada khoigi athuba mifam ma kobira kana Manipur gi thoiba thodokshi waroshin pro na honna biu haidna ahum lak haijakre to mamang dagi hongna ta dana lakhre aduga tuan ba praja section ke anasu lawrga lae CSO singa lawrga lae aduma pu ikhang hongdana masi khoigi ngarang asi assembly kaurga ni na harakpa adubu haiba matamdu da assembly kaugodori basi karamna kaugodori bano thoi thodosi matangda emergency oina khogi kaubira kanda khanaga dori bra karam matamda khanaga doino haibna chingbu singsi mayek sengdaba aduna mayamna haina basi mayam gi pressure dagi aduga hojik parliament gi oiriba phibam masi yengla kanda assembly se kaugani haibgi thaja badu hana pihal lakanda mayamda thaja naba honaribra natraga tasengnamak irang asibu lakshal lage irang asida tholiba tuan ba thorin thosing asi warep am lawra kanda masi india government tharage haibna chingbu sing asi khalibra haibagi sabam na masi miam na farok pai tare maramdi asukuina talaga lakpasi haidra kanda mayek sing da wafam ngang thanukpa sida Congress side tagi kai wafam thambining bage aduga maru oina hojiki kaugudoriba assembly session si masagi oina haiba tare masagi oina August thada tajaba normal schedule ogudoriba haibi wangam sulairi kari haibini तौखिबा सेशन अमगा अनि सुबा लाकदबो सेशन दो मरकसे था तरुक खनदना तव है था तरुक सुग्रदे कॉन्स्टिट्यूशनल लैप्सेस लाकदबा अदना गसाय गवर्नमेंट की स्पोक्स पर्सन डॉक्टर रंजन हाइबसे
kanogi rules of procedure and the conduct of business Manipur Assembly ke leire beduge sections 4 ge proviso 2 da yauba provision dugi makhada to bo male maram de madudagi notice thokon mittage notice thokon bit tawda session do kawda numit pawda numit tra ngari gap le gedong hariba aduna adu wari ge yam gap le kare hojik ngasai praja sing bazar gi coordinating committee ma sing chatpa ganda governor na haidai budu oitar di constitution provision da samvidhan gi provision da la po ri gadi irai phaugi manung da sungsho soidana kauna ba hai gadi madu yam phai praja gi langtak nari ba aduga kana je pothabum khangda ba ma leiri do kai tok ge na sarkar sina mong marin ta na thabak torok ba uba ka da khoi ge lojing loya da aduga city da natraga any other jaga da mafam da ha letna kapnari ba khonari ba amada bu kapasu tangdu leita ba ge pose urakta ba sida praja langtak nari ba se governor na fil torong ne khale kwai de ge ngak pasi government asina ha kano da ge tarik mari dai hai batai tarik mari me gi mari da khoi na congress party na unajab kan da governor da adugi seriousness to dum hairame masi hidagi hena hapta amuga smai do na toragadi khoi ge chathari ba violence ki mong si yengadi special session of the assembly se darkar oigani na khoi dum hairam ge hariba special session je kari no na harigadi masi sarkar sina tawriba thaba ase masi mawong marin tana ain gi matungina constitution gi matungina samvidhan gi provision gi manung the law and order thamnab gi damakta tawbase mawong marin chumibra haibasi opposition na house kil floor da hangdana makhoibo daita leiba ruling party ma wen ruling gi sarkar do chalariba party do gi kana do party amasung government do punna accountable oi ba haibadi moina tawriba thaba do niti niyom chumna praja ge interest ta samaj ge interest ta tawbani haibado proof tawbagi makoi da chance am pe ba madum proof to ngam draga de moi accountable oi ba haibadi madu daita moi pon dawri ne daita pu budu bani ain gi matungina mai ge chaya phang ka doise sarkar bu leirasu makoi matana personal liability bo oirasu aduga officer sing involved tawriba government ge machinery daita yaudana tawgiba yaurmagasu say on example honorable chief minister na piba speech karada provoke to speech kara yaure hainari punmak sizo je house the khaner ka doino kana na provoke to no violence se kamai na ho no haise assembly ko waise masidi ruling party na di hairoi masidi naturally tawsu tawna de niyom su natte adu kadong gi maikai de gi lakada gi haibada huji huji akoi gi oirabe issue ji ga mari lena na Manipur si da burning issue mo laire center su aigi wakalati center di ta de ko center di mana pange mamisu tange yam phajana irakhrabani si Times of India da su igrabani aduga no confidence motion yograbani nan discussion gi matung da laiba pose ano yawana ma laiba ne mokoi gi maike rom da masi mai pak na bagi ruling party gi mai pak na bagi lambi yat panatte masi mai khoina analysis tawduna yeng matam da ubo phange aduga no confidence haibadu budi magi tongan ba akoi gi number game ni ko number da dum yauraga na yaure mai thire yaudraga na yaudre mai pai adugi mong da leja krasno maduna asonda thokpa thokdo am oiraga koi sonda mo migina asonda parliament session ho hre ai koi gina this the burning issue lady burning aibu yamna urgent oiba issue ne aba sidi burning ai sidi sidai sida assembly pham da na miyam gi mihut oiba responsible government amana masigumba wathok lanthok achouba ai koi gi foreign gi Myanmarese gi narco terrorism gi yam sathi ba ai koi kari haitare mase mioi babu hat pa hai batare ko genocidal action nama la ibse masi thingau da na huji oisalai sini thingau da na ai koi na tilai khomina sum thamna cha salaga tampak yong salak tan sa salak pai phibam yorok pasi bawda tumin leiraga di government ti tumin leire ko tumin lehandana bo honari bse miyam di karigino khamtheng na wari siri mayum makai leitri al sonda government pai ri ba kangbu di mayum makai nungai na leiri asoga pon kaim leite masa masu karim ta asoga na pon kaim leite khenari ba process ne aduna mi gi direct na ri ba siri ba pha ri ba mayam ma tawri se makoi di fil tawram ba yai tawram da ba yai adu makoi gi pot
ꯃꯈꯣꯏꯗ ꯁꯣꯛꯇꯕꯅꯤꯅ ꯃꯈꯣꯏ ꯑꯗꯨꯒꯤꯗ ꯊꯑꯣꯏꯅ ꯀꯟꯅ ꯐꯥꯎꯕ ꯉꯝꯗꯦꯕ ꯃꯤꯒꯤ ꯗꯥꯏꯔꯦꯛ ꯁꯣꯏꯗꯨꯒ ꯁꯨꯛꯁꯣꯛ ꯁꯣꯛꯇꯕꯗꯨꯒ ꯐꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯑꯩꯈꯣꯏꯒꯤ politicians should not be trusted haiba makoi tamai political science da masi hojik thoareba miyamna thajadeba yam chumme khoigi state assembly ko biu haibasi akoi irang si hek horakpa matamdagi khara chintharaga phajaba ngamdaba matamdu bawta state assembly ko biu haibasi panel simakta da hanjan haigrabani opposition na magi haibam thokpa magi concern authority haibadi governor da chief pisan kiba akhoi dum thengnare ahumlak pusuramani hena ahumlak suri haibi kre ko अदे याम लुरिसे अखोइगी मतम सांगना स्टेट असेंबली इलेक्शन ची कौबियु यादना लाखादा इखंग खंगौदना ngarang si अखोइगी गवर्नमेंट की स्पोक्स पर्सन ओइबिरिबा अखोइगी मिनिस्टर आईपीआर मिनिस्टर श्री सापम रंजन माना अगस्त की 3rd वीक कुमदा है 2nd और 3rd वीक है माना मेन तौरी तो 3rd वीक है ना तौबा दुम याय ना खले मरमदी अदय दमाले मान हारिसे अमायना कौगदी कायना हाइगलकपा मयामगी डिमांड दुगी मरक्ता कोइंसाइड तौबा मानबा मोंग खक्ता अदुगा फोंदोरकपा लोइना लोइना नंग असीसी अखोइना केनोना कैथेल फंबी मैमना मेमोरेंडम पिसलुबा अदुगा असेंबली कौबियु हाइबगी खोलाव अमसु खंगौदना थोलकपा अदैदुदा गवर्नरना याम थुना स्पेशल सेशन कौगनी विदिन नेक्स्ट वीक का हाइगलकपा अदुगा लोइना लोइना ngarangsu कोकोमेगी प्रेस कॉन्फ्रेंस अमा तौबा मतमदा स्पेशल सेशन अमा कौबियु हैना इंजन गनी हाइबगी अदुम डिमांड अमा यौरकपा हाइबदी मियामगी डिमांड में अमा यौरए अदैदी मरकसिदा स्टेट नसु हाइरे अदुना थोइबा थौदोक्सी असेंबली फ्लोर दा तसेंग नैनदबा यादे हना खनबदगी कौर इब्रा नत्रगा अंडर सम सर्कमस्टेंसेस कौदबा याद्रे नत्रगदी असेंबली से मतोमदा सिगिबगी मोंग अमा लेगद्रा डिसॉल्व तौगिबगी आइना सी हाइजरकपगी मरमदी एवरी 6 मंथ से असेंबली से कौ हाइबगी प्रोविजन अमा इंडियन कॉन्स्टिट्यूशन यावरी 174 दको मसिगी पोसि कौदरगदी लापसे से मतोमदा ओगिबगी पोचु लेरंबा यायकली अदु खंगना कनोदी कॉन्स्टिट्यूशनल कनोदुदा अदायदा आई संजरोइगे हाइबदी अदुगी एक्सपर्ट मक्सु आई नचदे जर्नलिस्ट पाक एंजबने हाइनिंगदी मार्च की तांग अहुमदनेबा अखोइगी ममांगी सेशन लोइगिबसे मार्च की अहुमदगी थीरगा यंगबिरो मार्च अमा लेरे अदुगी मथंगदा अप्रैल लेरे मे लेरे जून लेरे जुलाई लेरे अगस्त 6 month नेबा 6 month सिगी मनुंग असेंबली अमा तहौद्रगदी ऑटोमेटिकली लाप्सेस ओइबगी फिबम कॉन्स्टिट्यूशनल क्राइसिस लाकपा याबगी फिबम द लेरिनेबा अदुना आइना सुम उजब मतमदा मदुगी क्राइसिस लाप्सेस तो लेरकदरा हाइबा कीबदगी तसेंगना तमना कौदे यादबनेना कौरबनिना मसिसु कना बिजनेस एडवाइजरी केनो की कमिटी का फम मतमदा 1 day गुमगा हापकदो माले बिजनेस से अखोइगे नोंमगी गा लौखलगा तोखिदोगो मानबको फम दे यादबगी फम हाइ स्पेशल सु नट लोइदोने बसे स्पेशल सु ओरोदोनी अदुगा अखोइ मयामना हारिदि नॉट इवन स्पेशल इमरजेंसी को वी हाइबो इमरजेंसी का स्पेशल का प्रोविजन जे खरा खेना माले ओजासु यावबिरी